ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯍꯥꯏꯗꯅ ꯁꯦꯔꯦꯟ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕ ꯋꯥꯔꯤ ꯑꯁꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯏꯆꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦꯁꯨ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯌꯥꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯐꯥꯎꯗꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯒꯨꯟꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯂꯩꯒꯗꯕ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯩꯇꯩ ꯃꯆꯥ ꯈꯔꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯀꯖꯤꯟ ꯑꯅꯤ ꯑꯃꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯃꯤ꯫ ꯃꯃꯤꯡꯅ ꯗꯥꯍꯦꯝ ꯑꯃꯗꯤ ꯗꯥꯕꯣꯆꯥ ꯀꯧꯏ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ ꯇꯔꯨꯛ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯇꯔꯨꯛ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯄꯣ ꯀꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯛꯄꯗꯗꯤ ꯀꯌా ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯁꯨꯝ ꯂꯩꯊꯔꯛꯑꯒꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯄꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯃꯇꯣꯝꯇ ꯂꯩꯍꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯣꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯚꯥꯏ, ꯉꯥꯏꯍꯥꯛ ꯇꯨꯝꯃꯝꯃꯣ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯄꯣ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ, ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏ? ꯀꯩꯒꯤꯅꯣ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯑꯃꯨꯛ ꯂꯥꯛꯏꯗꯤ ꯍꯪꯉꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯣꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯑꯩꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯃꯨꯡ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯔꯛꯄꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯔꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯄꯣꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯖꯤꯟ ꯑꯅꯤꯗꯨꯗꯁꯨ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯄꯣꯗ, ꯄꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯅꯁꯥꯒ ꯉꯝꯗꯕꯗꯨꯗ ꯅꯪ ꯑꯀꯤ-ꯑꯀꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯜꯂꯕ ꯃꯥꯜꯂꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯩ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯆꯪꯅꯤꯡꯉꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯅꯥꯁꯨ ꯍꯧꯔꯝꯗꯅ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯃꯇꯧꯅꯤ, ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯟꯅ ꯏꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯇꯣꯏꯂꯦꯠ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯝꯕ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯗꯒꯤꯁꯨ ꯈꯔ ꯑꯉꯥꯡ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯀꯣꯛꯇ ꯐꯤ ꯑꯄꯥꯕ ꯑꯃ ꯀꯨꯞꯄꯒ ꯑꯩꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯁꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯈꯟꯅ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯃꯨꯡ ꯕꯦꯗꯇ ꯃꯤꯑꯣꯏ ꯑꯃ ꯇꯨꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯩꯖꯨꯞ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯗꯗꯥ ꯍꯣꯏꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯗꯥꯕꯣꯆꯥ ꯑꯩꯒꯤ ꯐꯃꯨꯡꯗ ꯃꯤ ꯑꯃ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ, ꯑꯩꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯨꯕꯗ ꯃꯤꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯒ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯈꯤ꯫ ꯗꯥꯕꯣꯆꯥꯅꯁꯨ, ꯄꯣꯔꯩ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯇꯨꯝꯃꯤꯁꯤꯗꯤ, ꯅꯪ ꯅꯇꯣꯝꯇꯁꯨ ꯅꯠꯇꯦ, ꯆꯪꯉꯨ ꯐꯃꯨꯡꯗ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯗꯥꯕꯣꯆꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯉꯁꯥꯏꯁꯨ ꯑꯩꯅ ꯇꯣꯏꯂꯦꯠ ꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯀꯥꯔꯣꯝꯗ ꯆꯪꯉꯛꯄꯗ ꯑꯉꯥꯡ ꯑꯃ ꯃꯀꯣꯛꯇ ꯐꯤ ꯀꯨꯞꯁꯜꯂꯒ ꯔꯨꯝ ꯑꯁꯤꯗ ꯆꯪꯈꯤꯕꯅꯤ, ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ, ꯑꯗꯣ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅꯁꯤꯔꯥ ꯅꯪꯒꯤ ꯐꯃꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯥꯕꯣꯆꯥꯅꯁꯨ, ꯐꯔꯦꯁꯦ ꯄꯣꯔꯩ ꯂꯥꯎ ꯑꯩꯒ ꯇꯨꯝꯃꯁꯤ, ꯅꯪꯁꯨ ꯀꯤꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ, ꯄꯣꯒ ꯅꯪꯒꯁꯦ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯅꯅꯤ ꯅꯕꯥꯅꯤ ꯂꯨꯅ ꯇꯤꯟꯅꯔꯤꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯗꯥꯕꯣꯆꯥꯒꯤ ꯐꯃꯨꯡꯗ ꯑꯩ ꯇꯨꯝꯃꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯝꯊꯈꯤꯕꯒꯤ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯩ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯗꯗꯥ ꯍꯣꯏꯅ ꯑꯩꯕꯨ ꯀꯤꯗꯅꯕ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯔꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯃꯨꯛ ꯇꯣꯏꯂꯦꯠ ꯆꯪꯕꯗ ꯃꯅꯤꯡꯗ ꯏꯜꯂꯛꯄ ꯍꯧꯔꯛꯈꯤ꯫
Imanaba adusu hanadi aigi matau aduda thajade haiduna yamna nokkibani. Adubu handakti masada thengnarakpadagi masu kiba haurakki. Mathang ka aduda leiriba khoi mayam kanano karino khangdraba angang masa amana khoigi ka aduda sangkhiba thokkiba kayasi urami. Dabo sana soingonda porei nang numidang toilet kuma sangingagadi akhoida hairo natomda sakkanu akhoisu numidang toilet changingabadi nakhoida haudorakani hairakki. Mafamsi karino mai tawtaw yumda hankhibra karino ma tawda yararoi hairakki. Numit adudagi akhoi taruk sumikup na humsingna punna leiba haurakki. Aduba nongmadi akhoi taruk isa isagi peta lairik puthoktu na parga leirami. Matam aduda igi kazin oiriba dabo sana aidi toilet chaluni dakhoi kana lakani ngalingaida aiga chalhaurasi hairakki. Maduda akhoi kharadi chatningde haiduna phamungda leirami. Madudagi dabo sa amadi daihem mabani toilet chatki. Tanja aduda angakpa kiba mataw amada dabo sagi phamung bet mathakta miyoy amana kakhalaga tumkhibagi mataw ama akhoi mayamna urakki. Tawbadabu masakti uba phangamdi. Mongpak phidak adusu iku kusalaga phajop adusu makhada tamna singthaki. Mataw kayasida akhoi mayamsu kiduna kanna laurami. Dabo saga daihem gasu hatu yamna pakhana akhoigi kada chensalaga kaidawrake hangakki. Maduda akhoi su phamung aduda khut thinduna tu sida kanano ma leire amukta yengo haiduna laurami. Dabo sasu magi phamung manakta sangsankhraga phamung aduda makhutna maduna yeng aduga sumna hairakki. Karaino na khoida mi ma hippi hairisibo sidadi kanamata leite tu yengo hairakki. Asumna hainaringe charaka aduda dabo sagi phajub adu makhada sat launa singtharakki. Handakti mataw adu mayamgi mitmang magdada tawrakpadagi akhoi punamak lauduna ka adudagi chenthorami. Ngayak lairagade hostel adugi warden sing adu akhoigi manakta loina chensilakki aduga kaidawrake hangakki. Maduda dabo saga daihemgana hindi maronda warden sing aduda ka manungda masak udaba thawai ama lehore akhoina tumiba phamung aduda tummaga lehore hairami. Asumna akhoina warden aduda paw tambadu hostel adugi ka topada leiriba satra sing aduna su mapanda loina thungnaraktuna akhoida munna ngakna yengduna lei. Mataw kyasidagi warden asu khoigi wafam aduda atopa kada leiba satra sing aduna taraga loina kikhrani haiduna akhoi taruk room aduda kausalaga tapna wari sanarami. Aduga warden sing aduna su akhoigi phamung sing adu check loina tawrami. Ka adugi akoiba pumbasu loina yengami. Aduga kona akhoida sumna hairami nakhoi karimata kigano aina check tawbada mafam asida karimata leiti. Hayangkhaida problem ama hek thorakpada nakhoi mayam law khombagi mahon warden akhoigi nakta law aduga paw tamu hairamaga warden sing adusu satki. Mataw kayasida akhoi masensu amana amada yengna tuna lei ahingsu kaya inthi nungaina tumnamkhidi. Aduga sumna su hainarami. Tawrakliba mataw kayasi kasida oiriba zara natraga atopa kada su tawba zara haiduna. Maduda pona sumna khumaki atopa kada di tawrangadaba mandi mayang masa singdi makhoi kada nungaina lairik patuna lei. Akhoida tawriba sigum makhoida su tawraklabadi law khumba makhon tagani adubu makhoida karisu tawdana nungaina lei. Yumgi miyoy singda paw piba mamathaw tare hainarami. Masigi matung nongmadi dabo sana akhoi mayamda sumna hairakki. Angangsa ngaside nungaipa paw ama tambigi yengo tu sigi pose kari manki yengo hairakki. Maduda akhoi mayamsu dabo sana pairiba posak adu kari posakno haiba khangamdi. Ugumba akangba khara serang amada mayo moina targa yawi. Ngahak leiragade dabo sana sumna hairakki. Angang apangba sa sibo khangdaba masi khoiju lekham haiduni. Nahanke aidi khangbu khangudi imana aigi earbag manungda jena lotuna hapirami. Masi leiragade akoi hayangkai karisu tawlaroi akhoida isona power ama pirabani haiduna khoida phagi tawrami. Matam aduda akhoisu anganga khara oiribaga dabo sagi wafam aduda yamna haraurami. Numit adudagi dabo sana hing khuding akhoigi ka aduda khoiju lekham adu thaduna humtoami. Madudagi hana tamnaramba sing adu loina pharami. Akhoisu isada ingna chingna mafam aduda leiba phangjarami. Aduba nongmadi warden sarama changaktuna akhoi mayamda sumna hairakki. Nakhoigi room asidagi numidang hek tarpaga maiku manilama hek paithuribasi kari posakno manamsu yamna namthi. Thangnaba roommate khainasu akhoida complain lai nakhoi posak adu mai thagano hairakki. Wafam aduda dabo sana warden aduda sumna hairami. Sir masi akhoigi chanabini yumdasu ima babana numidang khudingi posakasi mai hawgalaga mapanda thami. Mamingna khoiju lekham kawi
ꯎ ꯑꯃꯒꯤ ꯃꯅꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯕꯣꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯃꯗꯨ ꯑꯣꯏꯔꯁꯨ ꯃꯐꯝ ꯑꯁꯤꯗꯤ ꯌꯨꯝ ꯅꯠꯇꯦ, ꯍꯣꯁꯇꯦꯜꯅꯤ꯫ ꯅꯈꯣꯏꯒꯤ ꯔꯨꯝꯃꯦꯠꯈꯩꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯁꯥꯎꯒꯅꯨ, ꯃꯗꯨ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯔꯨꯝꯗ ꯊꯥꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯗꯁꯨ ꯌꯥꯝꯅ ꯍꯟꯅꯤꯡꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕꯗꯨ ꯗꯥꯕꯣꯆꯥꯅ ꯊꯥꯕ ꯍꯦꯛ ꯂꯦꯞꯈꯤꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯍꯥꯟꯅ ꯇꯝꯅꯔꯝꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯉꯩ ꯃꯤꯒꯤ ꯈꯨꯠ ꯑꯃꯅ ꯈꯣꯡꯗ ꯃꯥꯔꯛꯄ ꯑꯃꯗꯤ ꯐꯩꯖꯨꯞ ꯃꯣꯟ ꯃꯈꯥꯗ ꯆꯤꯡꯊꯈꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯔꯗꯦꯟꯈꯩꯁꯨ ꯁꯥꯎꯗꯨꯅ ꯂꯤꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯇꯋꯦꯜ ꯑꯃ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯣ ꯆꯤꯡꯉꯒ ꯊꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯥꯗꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯇꯧ ꯑꯗꯨ ꯋꯥꯔꯗꯦꯟꯁꯤꯡꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯋꯥꯐꯝ ꯑꯁꯤ ꯔꯤꯄꯣꯔꯠ ꯇꯧ, ꯅꯈꯣꯏꯒꯤ ꯀꯥ ꯑꯁꯤ ꯁꯤꯟꯗꯣꯛꯀꯦ ꯍꯥꯏꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯥꯕꯣꯆꯥꯅ ꯋꯥꯔꯗꯦꯟꯁꯤꯡꯗ, ꯁꯥꯔ, ꯋꯥꯐꯝ ꯑꯁꯤ ꯁꯥꯔ ꯍꯣꯏꯅꯁꯨ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯈꯔ ꯇꯝꯕꯤ, ꯑꯩꯈꯣꯏꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯍꯣꯏ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅꯗꯤ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯄꯥꯎ ꯑꯁꯤ ꯁꯨꯛꯌꯧ ꯌꯧꯔꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯗꯁꯨ ꯀꯌꯥ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯒ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯊꯣꯛꯑꯝꯃꯒ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯃꯥ ꯕꯕꯥꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥ ꯕꯕꯥꯍꯣꯏꯁꯨ ꯁꯥꯎꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯏꯆꯥꯁꯤꯡ ꯑꯁꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯑꯒ ꯃꯍꯩ ꯇꯝꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯤꯌꯔ ꯑꯃꯠꯇ ꯂꯧꯕꯤꯗꯕ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯣꯛꯍꯜꯂꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯗꯣꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯂꯧꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀ꯭ꯂꯥꯁ 5ꯀꯤ ꯁꯥꯇ꯭ꯔ ꯑꯃ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯝꯅꯔꯛꯄꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯔꯤ ꯏꯕꯤꯔꯛꯄ ꯏꯅꯥꯎ ꯑꯁꯤꯅ ꯑꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯏ, ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯑꯃꯅ ꯊꯥꯖꯕꯤꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅꯁꯨ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯁꯦꯡꯗꯣꯛꯆꯒꯦ, ꯃꯗꯨꯗꯤ ꯏꯅꯥꯎ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯕꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯨꯜ ꯃꯃꯤꯡꯕꯨ ꯑꯇꯝꯅꯅ ꯄꯟꯅꯤꯡꯗꯕꯗꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯑꯗꯨ ꯂꯧꯊꯣꯛꯆꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫